North East ki ahanba Institute of Driving Training and Research Center ngasi Chief Minister N.Biren na shanggakhre lenga ki Ministry of Road Transport and Highway gi makhada Imphal East District ke top dusarada saba institute asi sangaba gi thoramada Transport Minister Kasim Vasum MP Lesemba Sana Jauba Sports Minister Govindas Konthausam Chief Secretary Dr. Vinit Joshi yauna Minister Amadi MLA kayasu sarukya ke thoramada Chief Minister na hai Lamdam masida gari thobagi knowledge leitaba miyoi kayana gari thobadage gari accident ke chang helakpani masigumba kaya asi yenglaga ngasi hangdokliba institution asina accident ke chang ka hena hanthaba ngamhanlagani gari gi license issue toba matamdasu institution asige certificate yaudravade issue toba yadaba amade private ki oina hangliba singi oina su institute asiga mari leina hanba yaba mongda semnaba transport department ke maikai degi notice ama thoklaknaba khangankhre amaromda hojek Manipur gi oiriba phibam asida lamdam asigi miyam wanare adumakpo thokliba irang asi Bharat lengakta haurakpa irang ni haiduna lauthokkiba leire maram asina miyam su hanagi normal punsida leinaba honabiu irang asi center amadi state lengak anina mayok nagane irang asina matam kaya mangkhrabasu kanna honaduna chatkiba chahi tarukki Manipur do amuk hana laknaba honagani haiba wafom phongdokke aikogi Manipur gi thoiba thogokse Manipur the Toy Batogosi, Santoma Mayamdo, Ha Dharmaga, Christian Hindu Kanabane ye, Ha Cookie Gamatega Kanabane ye, Ha Masingam, Maitaina, Cookie Masingam, the Tawani, and a Santoma Mayamdo city, Punamak, Loina Nungsina Humtokrakanda, Bharat Sarkar gi Mayokta, Bharat gi Mayokta, Adugumba, Bharat Putugaiba Pamba, Myanmar the Bangladesh, Lalo Bushingna. Manipur labor lalo bokraga pulga Bharat Tugaina Tawani have the chop sab Bharat ki fire blow graben. Alnaikoi, I koi machine gi adugi adagi, a koi bukana kai the water have you called Tadopiro, Center, Maduki Daita Punam, State Government, Maduki Daita Punam Kanakoi, Kui Isa Sing, Lady Mayam Punamoxa, Prazaga Punatan Nak by Vesequigi, Kan by Vesequigi Amatangai Firemi. ಅದನ್ನ ಮದುಗಿ ತಾಜಬದು ಥಂಜರಕಾಂದ ngasi khoi somda leiriba irang so khoi thengna daba yade but somda leiriba praja hambiriba mayam so hingdaba yade Transport Minister Kasim Vasum Nahai Transport Department Hairiba asi yamna maru oiba department amane lamdam asida gari thauriba kaya asi Transport Department ke miyoi ngakta nate driver na soiba matamda lambi gi matai da chatliba miyoi fauba yauna asokpa yauribani private ki oina hangliba driving institute singna driving license piba matamda su miyoi adu qualify oi oide haiba du Transport Department ta cooperation PBO haina appeal tawrakke Manipur population the Kari Hengatore. Siki Maraxida, tax Padana Pira, Kari Thorji, Nang tax PDC, private transport minister, transport tiger of Pibanete, city government and non Picapa revenue to the Equity, Chokotoranga, Sikumbasi, Pajeta Suyamna, Masida Su, State Tamak Ganava. Adana, when I told you, say, I am Basi, Kari Thawam, them see the proper Oiba, Magi. Village oiba maagi misida changadaba kari thawamdam da misi tawam thoi hai simasi su akhoi prajasing su khamman thoi no myam su transport department su corporation bureau egi adwa state asigi security personnel sing da su kari gi je jamda kari gi maramda mayam na akhoi na kanna thab thikali si akhoi gi akhoi department gi tamang na si praja gi sebani na nokhoi ni lawirga madam puting da akhoi transport department si mi na khamadi transport department yam pik na lo hai ei tamang yam joy maram di yum khuding da imong khuding da kari lei de ba hujik te men ur leje aduna kari si akhoi top priority na mayam na su mi si khanbiraga ei gi department da su ka corporation